ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯐꯠꯇꯕꯤ ꯃꯅꯦꯝ ꯑꯃꯗꯤ ꯇꯧꯉꯝꯕꯤ ꯃꯆꯟꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯤꯃꯥ ꯈꯨꯃꯟ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯈꯤ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯈꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯈꯤ ꯑꯁꯦ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯦ, ꯃꯕꯨꯛꯁꯨ ꯀꯌꯥ ꯐꯠꯂꯝꯗꯦ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥ ꯂꯧꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯒ ꯈꯠꯅꯗꯕ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯊꯣꯏꯅꯨ ꯑꯁꯤ ꯃꯤ ꯇꯤꯟꯅꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯃꯤꯅꯁꯨ ꯄꯥꯔꯤꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯈꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯩꯈꯤꯁꯦ." ꯁꯈꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯕꯦꯝꯃ, ꯅꯪ ꯑꯃꯅꯦꯀꯣ, ꯀꯩꯊꯦꯜ ꯑꯆꯠꯄ ꯈꯨꯗꯤꯡꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯅꯪꯒꯤ ꯐꯤꯔꯣꯜꯅꯅꯦ ꯎꯄꯨꯒꯅꯦ ꯆꯟꯗ꯭ꯔꯦꯅꯦ." ꯊꯣꯏꯅꯨ ꯄꯩꯗꯨꯅ, "ꯏꯃꯥ, ꯑꯩꯗꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ." "ꯑꯣ ꯍꯣ ꯍꯣ, ꯂꯩꯁꯤ ꯂꯩꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯐꯤꯔꯣꯜ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯤꯒꯤ ꯊꯨꯞ ꯊꯨꯞꯇꯨꯅ ꯊꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯊꯣꯏꯅꯨ ꯑꯁꯤ ꯋꯥ ꯌꯥꯝꯅ ꯄꯦꯠꯂꯤ꯫ ꯃꯥꯅ ꯌꯦꯡꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯑꯩꯅ ꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ, ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯏ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯁꯥꯎꯅ, "ꯍꯣ ꯏꯕꯦꯝꯃ, ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯩꯅꯅꯦ ꯐꯖꯅ ꯊꯨꯞ ꯊꯨꯞꯇꯨꯅ ꯊꯝꯂꯒ ꯅꯪꯅ ꯂꯣꯏꯅ ꯆꯈꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯄꯥꯝꯕ ꯌꯥꯎꯗꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯅꯅꯦ ꯆꯈꯥꯏꯔꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯊꯨꯞꯆꯤꯜꯂꯝꯃꯨ, ꯑꯗꯨꯒ ꯅꯃꯥꯅꯆꯥ ꯆꯠꯄ ꯌꯥꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯆꯠꯄ ꯌꯥꯔꯣꯏꯀꯣ." ꯊꯣꯏꯅꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯗ ꯈꯔ ꯁꯥꯎꯅ ꯌꯦꯡꯗꯨꯅ, "ꯍꯦ ꯍꯅꯨꯕꯤ, ꯄꯣꯠ ꯂꯩꯔꯕꯗꯤ ꯈꯔꯁꯨ ꯆꯈꯥꯏꯕ ꯇꯥꯕꯅꯤ꯫ ꯐꯤꯔꯣꯜ ꯐꯖꯕ ꯌꯣꯜꯂꯗꯤꯅꯦ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤ, ꯅꯪꯅ ꯐꯤꯔꯣꯜ ꯐꯖꯕ ꯌꯣꯟꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯩꯗ꯭ꯔꯤꯁꯦ?" ꯁꯈꯤ ꯃꯆꯥꯕꯨ ꯆꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯍꯦꯟꯅ ꯊꯧꯖꯤꯜꯂꯤ꯫ "ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯕ, ꯐꯤꯔꯣꯜꯅꯦꯅ ꯇꯧꯔꯤꯁꯦ ꯃꯤꯅꯅꯦ ꯁꯦꯠꯅ ꯆꯥꯅꯔꯨꯔꯕ ꯐꯤꯔꯣꯜꯕꯨ ꯃꯥꯜꯂꯤꯅꯤ, ꯑꯗꯨꯒꯁꯨ ꯂꯩꯗꯦ ꯀꯥꯏꯅꯒ ꯁꯥꯎꯔꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯄꯣꯠꯇꯣ ꯌꯣꯜꯂꯦꯅ ꯌꯣꯜꯂꯗꯤ ꯐꯖꯕ ꯃꯌꯥꯝꯅ ꯂꯩꯅꯤꯡꯒꯗꯕ ꯌꯣꯜꯂꯨ꯫ ꯑꯃꯜ ꯑꯀꯥꯏ ꯃꯥꯟꯕꯁꯦ ꯌꯣꯜꯂꯒ ꯀꯅꯥꯅ ꯂꯩꯗꯧꯔꯤꯒꯦ? ꯑꯗꯨꯒꯁꯨ ꯂꯩꯕꯤꯗꯦ ꯀꯥꯏꯅ ꯁꯥꯎꯕꯁꯨ ꯁꯥꯔꯤꯅꯤ." ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯁꯥꯎꯅ, "ꯃꯈꯣꯏꯒꯤꯅꯦ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯃꯥ ꯃꯆꯥꯅꯣꯅꯦ ꯁꯤꯕꯣ? ꯃꯆꯥ ꯑꯁꯤꯅ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯗꯅ ꯉꯥꯡꯂꯤꯕꯁꯦ ꯆꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯃꯥ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝꯅꯦ ꯍꯤꯛꯊꯣꯡꯉꯤ꯫ ꯅꯪꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯆꯈꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤꯅꯦ ꯅꯃꯥꯅꯆꯥ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯁꯈꯤ ꯃꯃꯤꯠ ꯋꯥ ꯃꯅꯥꯋ ꯇꯧꯗꯨꯅ, "ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ? ꯑꯩꯈꯣꯏꯗꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯁꯤꯜꯂꯔꯣꯏ, ꯅꯪ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣꯕ?" ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨ ꯁꯥꯎꯅ, "ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯁꯦ ꯌꯥꯝꯅꯅꯦ ꯑꯩꯉꯣꯟꯗ ꯍꯧꯔꯤꯅꯦꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯃꯥꯅꯆꯥ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯣ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯈꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯣꯏ꯫ ꯃꯃꯥꯒꯤ ꯃꯁꯝ ꯐꯣꯏꯈꯤꯕ ꯑꯗꯨꯗ, "ꯑꯥꯏ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯝꯒ ꯐꯣꯏꯅꯦ, ꯃꯁꯤꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯍꯅꯨꯕꯤ ꯑꯁꯦ ꯃꯁꯦ, ꯑꯗꯨꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯁꯝꯗꯣ ꯐꯣꯏꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯣ ꯐꯣꯏꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯁꯝ ꯐꯣꯏꯅꯔꯤꯕ ꯑꯗꯣ ꯊꯥꯗꯣꯛꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯒ ꯁꯈꯤꯒꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯍꯣ, ꯅꯈꯣꯏꯒꯤ ꯅꯃꯥꯅꯆꯥꯗꯣ ꯇꯨꯁꯤꯟꯗꯅ ꯅꯈ꯭ꯋꯥꯡꯒꯗꯣ ꯇꯦꯛꯄ ꯑꯣꯏꯔꯣꯏ, ꯂꯩꯁꯥꯕꯤ ꯅꯪꯁꯨ ꯅꯆꯤꯟ ꯀꯟꯃꯜꯂꯤ, ꯅꯨꯄꯥꯅꯦ ꯐꯪꯉꯣꯏꯀꯣ." ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯣ ꯄꯦꯟꯗꯅ ꯂꯥꯍꯧꯏ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯀꯥꯏꯕꯒ ꯈꯪꯕ ꯅꯠꯇꯦ꯫ ꯉꯥ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯉꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯅ ꯍꯥꯏ, "ꯏꯆꯦ, ꯉꯥ ꯑꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣ?" "ꯏꯕꯦꯝꯃ, ꯂꯨꯄꯥ 5 ꯈꯛꯇꯅꯤ, ꯌꯥꯝ ꯆꯥꯎꯕꯅꯤ, ꯑꯣꯟꯊꯣꯛꯅꯅꯦ ꯍꯥꯎꯔꯗꯕ ꯉꯥꯅꯤ꯫ ꯃꯤꯉꯣꯟꯗꯗꯤꯅꯦ ꯂꯨꯄꯥ 6ꯇ ꯌꯣꯟꯕꯅꯤ,
ꯑꯍꯥꯟꯕ ꯈꯨꯂꯥꯡꯈꯥꯡ ꯑꯣꯏꯕꯅꯤꯅ ꯂꯨꯄꯥ 5 ꯈꯛꯇꯅꯦ ꯄꯤꯔꯝꯃꯣ ꯑꯁ ꯀꯩꯅꯣꯗ ꯏꯆꯦ ꯉꯥ ꯃꯆꯥꯁꯤꯗꯕꯨ ꯂꯨꯄꯥ 5 ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯉꯥꯒ ꯑꯃꯨꯛꯇ ꯂꯩꯔꯒ ꯆꯥꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯂꯥ ꯉꯥ ꯌꯣꯜꯂꯤꯕꯤ ꯑꯗꯨꯅ ꯍꯣꯏ ꯏꯕꯦꯝꯃ ꯉꯥ ꯃꯆꯥꯗꯗꯤꯅꯦ ꯍꯣꯡꯕꯅꯤ ꯑꯗꯨꯕꯨꯅꯦ ꯑꯆꯧꯕꯗꯗꯤꯅꯦ ꯇꯥꯡꯏ 이비에모 호이나 짜이바 ngado masa oiramgani aini yoliba asigumna achobadi oiramloi paame lau paamde to nungsa yamna sai wa yamna ne ngangba tali sakhi mapukningda sumna khalli masigi nga yonmi nupi aside mangakpo thokna haigatlida thoinuna ima nga do kogloro nungsa maraksidane koina lepase yam wayeba hoi he laurage asi haiduna nga adubu lauduna lupa 5 piramduna chatkirami mama masa anidu sumlakpana mayum yaurami sakhina macha nupida isa tombiya imabo ising khawrangine ising khita kalaune nangbo thoinusu sugatuna ma aine ising kanbaga ngamnaro kaithenda chalubagi wabane yadri ngihaktane tumluki ising thakninglagane ima ko kalaga thau asi hairamduna thoinu imungda sangki sakhina pakhol amata haibadane nomate harau harau ne yadi masi ya ngang simane tanbada mapam ka ba makhaine tallabane posingje pusinduna imungdane changlagi aisu ngeha ko tharu dabadine thabak amata tawba ngamnaro asi haiduna sakhi maso imungda sangki rami pari maso magi mataw kharaga mi mayum saba chatlami amu jauna itaw nahandu itawi na janupi thoinuga aikhoi makagi taima laibigane masam phoinai haina taini adugo kaigino khang de dai ta aisune kari haigadabno aikhoi imaga isansigana ne mi pakatta khane aikhoi lekai sidane aikhoi imaga aikhoi isangana khanadaba mibu leiramgadaba manji ita nang nupi gane thirurano ibo pari ngakna kaigino ita adude ho noigi na maga na chan nupi adugana ne otpada mangani chakobu nimitane mayumdagine halba ngamdaroi kainaga tawrakladi pharak tajani as aisu adu khanbadane nupi ga thidawa tasengna talabani amu jauna ita isal laijigi tabliba khutab aduga ita hoigine namaga na changana chabibadi soidre asomna amu jawga parigadu thabak suna wari sanari somda mama macha ani adudi kaithel halakpadagi tumba aduna numit tara fowa hawatlamdi parina thabak halakpada palangkhokta phi fowduna leiramba adu obada aikhoi imaga ichangadubo kadaida mu chakhaba janani numit tara si fowa phi fowri basibo loksinda haibanida pari imunglamda unsinduna mama bu kaurami sakhisu tumlambadagi machana kaubadu tabada mapanda thogli oho kaidawrage halakpaga yundagane changaktabida mangol asina letuna imabu kauribadubo ima hoibu karaida chatluge numita asifoba palangkokta phi adum hawraga thamise sibu kaiginoba adugi oine nangna imabu kauriba sidia amu kaudrabasu nangna koloksilaga changlakpa yadro ima palangkokta phawrise phane asibo nachana kamaina loksindoinoni haima phane oiraga kaidawraki phane se namaga na changiragi ne kaisu kaide haye natugi phane di nangna paini ne asumna ngangna duna polang khoktegi phane ado loksilami saki majada mu yengduna ai nakhona ko to hamdingai da ne imana ne ngasai kai thel dagi nga lirakpani madu hana ne khara sendoklam ima sak thongna ba tawrage ko ima de kaidawagi kai thenda chaluriba ho pochai khara ne yenglubani kaithen chapabu kari gi oiruni haige ima sune nachanu pi sak phajabido amuk ta hawdoluki ngasai ne kaithen da halakpadagi tumbaduna hawjik phoba hawgalati aduga ne nga do semba hawroko nangso ima chak thongba hawradabani asi haiduna saki imungda sankhirami parisu nga ado semnanaba tawkhre saki machanupi gi kada changlei thoinu madi mayaga do launa kaduna kanna nakhuli saki machanupi na tumlibadu uraga haije kaya adu nungaina ne mayaga se karaga matinga se oro taba makhai tumlinoni
ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯁꯈꯤ ꯃꯆꯥꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯅꯦ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ ꯊꯣꯏꯅꯨ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯜꯂꯛꯑꯕꯣ ꯍꯣꯏ ꯍꯜꯂꯛꯏ ꯃꯅꯤꯡꯗꯅꯦ ꯉꯥ ꯁꯦꯝꯍꯧꯔꯤ ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨꯅꯦ ꯃꯔꯣꯏ ꯃꯄꯥꯡꯒꯗꯣ ꯁꯦꯝꯂꯨ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯨ ꯁꯈꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯨ ꯁꯦꯝꯂꯝꯃꯤ ꯑꯁꯣꯝꯗ ꯁꯈꯤꯅ ꯉꯥ ꯑꯗꯨꯕꯨ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯝꯃꯤ ꯄꯥꯔꯤꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯆꯤꯟ ꯈꯔ ꯀꯟꯕꯒꯤ ꯋꯥꯅꯤ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯌꯥꯝꯅ ꯍꯩꯔꯤ ꯄꯣꯠꯅꯤꯅꯦ ꯊꯣꯏꯅꯨ ꯅꯣꯛꯇꯨꯅ ꯑꯁꯦꯡꯕ ꯇꯥꯆꯧ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯅꯤ ꯉꯁꯥꯏꯁꯨꯅꯦ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯁꯝ ꯐꯣꯏꯅꯔꯤꯕ ꯁꯈꯤꯅ ꯑꯩꯅ ꯁꯝ ꯐꯣꯏꯅꯔꯤꯕꯗꯣ ꯅꯪꯒꯤ ꯋꯥꯍꯧꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯇꯨꯃꯤꯟꯅꯅꯦ ꯆꯥꯛꯇꯨ ꯆꯥꯎ ꯑꯩꯕꯨꯅꯦ ꯑꯔꯦꯝꯕꯗꯅꯦ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯍꯜꯂꯛꯀꯅꯨ ꯏꯃꯥꯒ ꯏꯆꯟꯒꯅ ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯈꯠꯅꯗꯅ ꯍꯜꯂꯛꯄ ꯌꯥꯎꯗ꯭ꯔꯤꯀꯣ ꯑꯗꯨꯝ ꯍꯦꯛ ꯈꯠꯅꯔꯒ ꯍꯜꯂꯛꯏ ꯈꯠꯅꯕ ꯍꯧꯔꯛꯂꯕꯗꯤ ꯈꯠꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯈꯔ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯃꯤꯅꯅꯦ ꯌꯥꯝꯅ ꯉꯥꯡꯅꯔꯕꯅꯤꯀꯣ ꯉꯥꯡꯅꯔꯅꯤꯡꯕ ꯃꯈꯩꯅꯦ ꯉꯥꯡꯅꯖꯁꯅꯨ ꯃꯔꯥꯏꯅꯅꯦ ꯇꯜꯂꯒ ꯇꯣꯛꯆꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯔꯤꯗꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯂꯥꯏꯖꯒ ꯆꯦꯜꯂꯝꯃꯤ ꯄꯥꯔꯤꯅ ꯑꯃꯨꯖꯥꯎꯗ ꯍꯥꯏ ꯏꯇꯥꯎ ꯅꯪꯅ ꯑꯩꯈꯣꯏꯗ ꯆꯠꯇꯨꯅ ꯄꯥꯎꯁꯦ ꯏꯃꯥꯗ ꯑꯃꯨꯛꯇ ꯇꯝꯂꯨꯆꯣ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯄꯥꯈꯠꯂꯝꯃꯅꯤ ꯑꯃꯨꯖꯥꯎꯗꯨ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯑꯁ ꯅꯪꯅꯅꯦ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯏꯃꯥꯗ ꯍꯥꯏꯔꯤꯗꯣꯏꯁꯤꯅꯤ ꯑꯩꯅꯅꯦ ꯍꯦꯟꯅ ꯇꯟꯖꯔꯣꯏ ꯅꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯁ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯍꯥꯏꯐꯦꯠ ꯍꯥꯏꯔꯨꯗ꯭ꯔꯗꯤ ꯄꯥꯈꯠꯂꯅꯤ ꯇꯧꯕꯅꯤ ꯐꯔꯦꯁꯦ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯅꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎꯗꯨ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯃꯨꯖꯥꯎ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯇꯧꯔꯤꯕꯁꯤꯕꯨ ꯏꯇꯥꯎ ꯄꯥꯔꯤꯅ ꯑꯩꯕꯨ ꯂꯥꯜꯐꯝꯗ ꯊꯥꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯃꯨꯖꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯥꯃꯨꯖꯥ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯃꯨꯖꯥꯎꯅ ꯊꯣꯏꯅꯨ ꯑꯩꯁꯦ ꯅꯣꯏ ꯇꯥꯆꯧꯒꯤ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯃꯨꯖꯥ ꯑꯇꯩ ꯅꯠꯇꯦꯗ ꯅꯣꯏꯒꯤ ꯇꯥꯆꯧꯗꯣ ꯑꯩꯈꯣꯏꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯦ ꯑꯗꯨ ꯁꯨꯝ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯗ ꯊꯣꯏꯅꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯊꯣꯏꯅꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯑꯃꯨꯖꯥꯎ ꯃꯥꯗꯤ ꯊꯣꯏꯅꯨꯅ ꯃꯃꯥ ꯀꯧꯔꯤꯉꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯈꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯃꯄꯥꯁꯤꯗ ꯃꯦ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯕꯣ ꯑꯣꯍꯣ ꯄꯜꯂꯦ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯣ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯦ ꯍꯥꯏꯌꯦ ꯇꯥ ꯑꯃꯨꯖꯥꯎꯅꯅꯦ ꯍꯥꯏꯔꯝꯃꯤꯅꯦ ꯁꯈꯤ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯇꯥꯆꯧꯕꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯅꯅꯦ ꯆꯦꯜꯂꯛꯏꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯒꯦ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯃꯥ ꯑꯗꯨꯗꯤ ꯑꯃꯠꯇ ꯍꯪꯍꯧꯗꯦ ꯇꯥ ꯑꯃꯨꯖꯥꯎꯁꯨꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯪꯉꯣꯏꯌꯦ ꯅꯪꯗꯤ ꯁꯣꯅꯣ ꯆꯨꯕꯤꯅꯤꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤꯅꯦ ꯃꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤꯅꯦ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯈꯤꯗꯣꯏꯅꯤ ꯁꯈꯤ ꯑꯩꯒꯤ ꯏꯃꯧꯗꯤꯅꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯣꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯈꯤ ꯃꯧ ꯈꯔ ꯍꯧꯔꯨꯗꯨꯅ ꯃꯃꯧ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯃꯧ ꯑꯃꯅ ꯏꯟꯗꯣꯝꯆꯥ ꯁꯈꯤꯌꯥ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ ꯁꯈꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯁꯛ ꯐꯖꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯗꯤꯅꯦ ꯁꯛꯀꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯋꯣꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯀꯗꯕꯤ ꯁꯅꯥ ꯂꯨꯄꯥ ꯇꯦꯛꯊꯥꯕ ꯃꯈꯩꯅꯦ ꯎꯠꯂꯛꯀꯗꯕꯤ ꯏꯃꯧ ꯑꯣꯏꯅ ꯄꯥꯝꯃꯦ ꯃꯧꯁꯤꯡ ꯑꯗꯨ ꯁꯈꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯁꯈꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯁꯦ ꯄꯥꯔꯤꯒꯤ ꯃꯃꯥꯅꯤ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ
Likla tapna. Ima, aigi ming Likla kawi. Thangnaba khundagini. Thangnaba khundagini haiba. Thangnaba khul asidi sen paibabu ilai leitabanida. Mau amana. Indomja warido yumda oina sanarurase. Mause puduna chanaba tausi. Asi haiduna Liklabu puduna laami. Haidopa chatlubada nupi mayumdagi ahal lamansing aduna thilaano haina hairaami. Madu tabada Sakhi madi o khongba makai kapningba haibadu yaure. Sakhi kapngang tawduna. Kare thilaano hairaiba. Nate ainadi isama to amta popani. Sauna luhongke kaina asa tawribani. Aduga laida chudanabi nupi ase lawribadagi aigi asagane loina kai. Imungdo yamna waramani. Adunabu thilaano hairibani. Aina ngasaina khanglabaneba masakse ubada laida chudanabi mali haidana. Asi haidana kapi. Mau amana. Indomja kapado amukta topiyo. Mau asina takragane mathawai nungai kiyo. Sidane chauna hongduklaga loiredana. Sakhina. Thaning tasano. Taraga ikaidana mayumdane hankrabadi phagadabani. Indomja pumnamakse laibakta asumna thu haidana tablambagini haina khallasi kaidawrage. Ngommoye adumaina ga khanba chungam he ngommoye aidi. Laida chudanabi mabu Sakhi aigi imawni khanba ai chungam ngommoye. Mama ngangnaba ngamdringe aduda Thoinu masu amuk yausilai. Thoinu na hai. Kaino haibanida. Aikhoi ta chausibo mama na ba mayamdi awon pot yamna purakadaba nupi loina thi. Aduga mana laina chudanabi ase puduna lai. Ima masigi nupi ase yum masidagine mangak sangje paiduna laktana inkisi. Mau singdu asumna makoi masen wari sanari. Kaino ne makoi hi mama macha sibo mirul amate ngangde haibanida. Awon pot tawraga lei haywani. Mau amana. Aidine mau sigi khalubada yamna bu nungaide. Makhoigi mama macha anise hyanadagi sune hainaribanido. Mause mama macha changdana otpikhrani. Asumna mau sing ado wari sanarami. Asumna Liklasu yum adugi mau oiduna leirami. Sakhiga Thoinugadi Liklabu nungsiramdi. Minai amagumna thabak sijinarami. Sakhiga Thoinugana Liklabu yamna utlami. Adubo Likladi kari amata haijaramdi. Thoinu makutta phi ama paiduna Liklagi manakta changlaktuna phi mayam ado thadei. Sigi phi mayam ase turenda puduna sudolu chocho. Liklana. Thoinu aise nangina namane aingonda namhai tawganu inama haina kawo. Thoinu du yamna sauna. Nangi se nangonda yamna inama kainaga kahanningbagi wani ne ha. Laida chudanabi nangonda Thoinu aina inama kainagane kawgadaba nate. Aina ngaklibasidine nakhoigine nama napadune. Masa nupi polaga awon pot pinasu khangdaba. Nupa mayumdane hekta inthopa. Likladu mama mapabu panduna nganglakpa aduda taba nungaitraduna. Thoinu nangna hainingbado inamada loina hayo. Yongi ima pabubudi panduna nganglakanu. Thoinudu nokningdana noktuna. Ha! Kainaba nakhoigi nama napa palle kainaga nungaijibanine. Aidine nakhoigi nama napado khara panduna ngangdori. Nangonda kaidogi haibano ha kaidogi haibano ba. Khangaude Liklana Thoinugi mamai aduda khupangna thakiba. Thoinu mamai adu paisinduna khangli. Mamittagi mapisu tarami. Liklasu Thoinuda khupangna thangai tharuraga amuk nungairakje. Thoinu inama lali. Inama sune sauningba hemanbadagi ichanda khut thakri. Thoinu sauna Likladi yengduna. He kaisu leitare mingoi nupi nangnasu aigi maisida khupangna thara. Thoinu mamabu kanna kaurami. Sakhisu tumlambadagi machanupina kaubadu tabada chentholai. He kaidawre ngaihak tungge tawbasidane amu kawlibasina. Thoinu kapsinnaduna. Ima aini namada aigi khuse yade phi khara mukta sudhopiyo na haibane. Inumana ngumot mawiyum sigi minaya hayaga nachagi maisida khupangna tharini ba. Sakhi sauna
ꯀꯔꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯏꯆꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯈꯥꯖꯥꯏ ꯑꯗꯨ ꯑꯣꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯈꯨꯄꯥꯛꯅꯁꯨ ꯊꯥꯕ ꯁꯥꯔꯗꯅ ꯂꯤꯛꯂꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯅꯃꯧꯅ ꯊꯣꯏꯅꯨꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯤ ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯊꯥꯕꯅꯤ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯊꯥꯕꯅꯤ ꯀꯥꯏ ꯃꯁꯝꯁꯦ ꯐꯣꯏꯗꯠꯀꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯔꯝꯃꯤ ꯊꯣꯏꯅꯨ ꯃꯥꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯅꯝꯃꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯔꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯎꯔꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯂꯨꯕꯗ ꯃꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯟꯅꯕ ꯍꯧꯔꯛꯀꯅꯤ ꯈꯟꯗꯨꯅ ꯈꯥꯝꯗꯣꯛꯂꯨꯗ꯭ꯔꯤ ꯑꯔꯨꯕꯤꯗꯨ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯑꯝꯃꯤ ꯑꯔꯨꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯔꯨꯕꯤꯅ ꯏꯆꯦ ꯀꯣꯡꯀ꯭ꯋꯥꯗꯣ ꯃꯇꯞ ꯑꯆꯧꯕ ꯑꯃꯇ ꯄꯤꯔꯛꯎ ꯑꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯏꯆꯦꯅꯦ ꯇꯞꯄꯛꯈꯤꯒꯦꯀꯣ ꯑꯍꯣꯏ ꯏꯆꯦ ꯉꯥꯏꯒꯦ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯧꯗꯨꯗꯤꯅꯦ ꯃꯅꯦꯝꯄꯣꯛꯀ ꯃꯆꯟꯅꯨꯄꯤꯒꯅꯅꯦ ꯃꯁꯝꯒꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯇꯅ ꯈꯨꯄꯥꯛꯅꯒ ꯊꯥꯗꯅ ꯌꯥꯝꯅꯅꯦ ꯇꯧꯍꯧꯔꯦꯍꯦ ꯅꯠꯇꯦꯅꯦ ꯅꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯧ ꯍꯥꯏꯕꯗꯤ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯗꯨꯔꯅꯦ ꯍꯣꯏ ꯃꯥꯅꯤ ꯏꯆꯦ ꯃꯧ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯆꯪꯗꯅꯅꯦ ꯃꯧ ꯑꯁꯤꯗ ꯇꯧꯕꯤꯔꯤꯕ ꯑꯁꯦ ꯌꯦꯡꯍꯩꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯕꯅꯤꯃꯤ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯗꯣ ꯄꯨꯔꯥꯅꯦ ꯃꯤꯅꯥꯏꯗꯧꯅꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅꯅꯦ ꯐꯨꯕꯗꯅꯦ ꯃꯧꯗꯣ ꯁꯤꯗꯧꯔꯕꯅꯤ ꯅꯠꯇꯦꯅꯦ ꯄꯥꯔꯤꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯃꯥꯒ ꯃꯆꯟꯒꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ ꯃꯥꯒꯤꯅꯦ ꯁꯈꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯥꯏꯅꯗꯒꯤꯅꯦ ꯃꯤ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨꯅꯦ ꯃꯃꯥ ꯂꯧꯗꯅ ꯀꯅꯥ ꯑꯃꯠꯇꯅꯦ ꯍꯦꯛ ꯇꯤꯟꯅꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯆꯪꯗꯨꯅꯅꯦ ꯈꯥꯝꯒꯗꯕꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯗ꯭ꯔꯅꯅꯦ ꯈꯥꯝꯗ꯭ꯔꯕꯅꯤ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯄꯥꯔꯤ ꯃꯥꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯟ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯑꯝꯃꯤ ꯄꯥꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕꯣ ꯉꯁꯤꯗꯤꯅꯦ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯟ ꯈꯔ ꯐꯪꯉꯤ ꯑꯗꯨꯅ ꯉꯥ ꯑꯃ ꯂꯩꯔꯛꯄꯅꯤ ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯉꯁꯤ ꯑꯩꯅꯦ ꯁꯦꯝꯂꯛꯑꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯁꯈꯤꯗꯨ ꯉꯥ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯆꯥꯗꯤ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯉꯥꯒꯁꯦ ꯌꯥꯝꯅ ꯂꯩꯔꯦꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤꯅꯦ ꯅꯣꯡꯃꯇ ꯉꯥ ꯂꯩꯔꯛꯇꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯄꯤꯖꯅꯤꯡꯗꯅ ꯂꯩꯔꯛꯏꯕꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦꯗ ꯏꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯟ ꯐꯪꯉꯤ ꯑꯗꯨꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯤ ꯍꯣꯏ ꯌꯥꯔꯦ ꯏꯃꯥꯁꯨꯅꯦ ꯂꯣꯏꯅ ꯈꯪꯉꯤ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡ ꯆꯥꯕꯒ ꯌꯥꯗ꯭ꯔꯕ ꯅꯀꯣꯛꯇꯨꯗꯅꯦ ꯍꯩꯔꯦ ꯈꯪꯉꯨ ꯄꯥꯔꯤꯅ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩ ꯅꯍꯥꯟ ꯃꯈꯩ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯕꯅꯤ ꯂꯤꯛꯂꯥꯁꯦ ꯌꯨꯝꯒꯤ ꯃꯧꯅꯤ ꯏꯃꯥꯒꯤꯅꯦ ꯅꯃꯧ ꯅꯨꯄꯤꯅꯤ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕꯤꯌꯨ ꯃꯤꯅ ꯇꯥꯕꯗ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯏꯄꯦꯝꯃ ꯏꯆꯥꯗꯤ ꯏꯃꯥꯅ ꯅꯇꯨꯁꯤꯗ ꯉꯥꯡꯕꯁꯦ ꯁꯥꯎꯅꯤꯡꯂꯤꯕ ꯑꯣꯏꯔꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈ꯭ꯔꯕ ꯑꯣꯏꯔꯦ ꯏꯆꯥꯁꯦ ꯄꯨꯛꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯨꯄꯥ ꯁꯨꯝꯕꯒꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯗꯀꯣ ꯍꯩ ꯄꯥꯔꯤꯗꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯤꯛꯂꯥ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤ ꯁꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯏꯅꯨꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯅꯈꯣꯛꯂꯤ ꯁꯈꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯃꯁꯤꯅꯅꯦ ꯇꯨꯝꯗꯣꯏꯒꯦꯗ ꯇꯧꯔꯒ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯊꯣꯏꯅꯨꯅ ꯇꯞꯅ ꯑꯍꯣ ꯄꯥꯂꯦꯌꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗꯅꯦ ꯑꯃꯨꯛ ꯍꯧꯗꯣꯛꯂꯤꯕ ꯑꯁꯤꯅ ꯍꯦ ꯅꯪꯒꯤꯅꯦ ꯇꯨꯝꯕꯒ ꯂꯥꯏꯔꯤ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯅꯦ ꯈꯟꯅꯁꯤꯅꯦ ꯅꯪꯕꯣ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯑꯣ ꯅꯕꯨꯡꯁꯦ ꯂꯥꯏꯔ ꯆꯨꯗꯅꯕꯤ ꯑꯁꯤꯅꯅꯦ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩꯅꯦ ꯅꯣꯡꯃꯇ ꯉꯥ ꯂꯩꯔꯛꯇꯕ ꯃꯥꯅ ꯉꯁꯤꯗꯤꯅꯦ ꯉꯥꯒ ꯂꯩꯔꯒ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯉꯥꯡꯉꯤ ꯍꯥꯏꯗꯅꯅꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯅꯦ ꯈꯨꯝꯂꯤꯕꯅꯤꯗꯅ ꯏꯃꯥ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ
ꯍꯌꯦꯡꯁꯦ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅꯅꯦ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯕꯨꯡꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯣꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯈꯜꯂꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯈꯤ ꯑꯗꯨ ꯑꯃꯥꯏꯕ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯈꯤꯗꯨ ꯑꯃꯥꯏꯕ ꯇꯣꯃꯥꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯗꯒꯤ ꯃꯃꯥ ꯑꯩꯅꯅꯦ ꯉꯥꯡꯕ ꯃꯇꯝꯗ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯦ ꯃꯤꯆꯪꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯥꯗꯣ ꯁꯦꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯑꯃꯥꯏꯕ꯫ ꯇꯣꯂꯝꯃꯨ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯁꯨ ꯇꯧꯁꯤꯟꯅꯕ ꯑꯃꯥꯏꯕꯅꯤ꯫ ꯇꯣꯂꯝꯃꯨ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯁꯥꯗꯨꯅ ꯍꯥꯏꯔꯤ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯖꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯅꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯔꯦꯅꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯏꯟꯗꯨꯅꯅꯦ ꯂꯩꯔꯕꯅꯤ ꯑꯣꯖꯥ ꯑꯃꯥꯏꯕ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯅꯅꯦ ꯑꯃꯨꯛꯇ ꯐꯅꯕ ꯇꯧꯕꯤꯌꯨ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯑꯗꯣ ꯂꯣꯏꯅ ꯄꯤꯖꯒꯦ꯫ ꯇꯣꯂꯝꯃꯨꯅ ꯍꯥꯏ, ꯅꯪꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯣꯂꯝꯃꯨ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯇꯣꯂꯝꯃꯨꯅ ꯁꯈꯤꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯍꯧꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥꯕꯨ ꯎꯕꯗ, ꯏꯃꯥ, ꯀꯃꯥꯏ ꯇꯧꯔꯒꯦ? ꯍꯣ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯏꯃꯥꯅꯅꯦ ꯑꯃꯥꯏꯕ ꯑꯗꯨꯗ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯂꯧꯊꯣꯛꯂꯕꯅꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯇꯥꯆꯧꯅ ꯇꯥꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯁꯦꯝꯖꯤꯟꯕꯒꯤ ꯑꯣꯏꯔꯦ꯫ ꯃꯥꯅꯤ ꯃꯥꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥ ꯃꯥꯁꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ, ꯅꯪ ꯀꯗꯥꯏꯗꯅꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯣ ꯃꯁꯥ ꯉꯝꯗꯦ, ꯉꯥꯏꯍꯥꯛꯇ ꯍꯪꯕ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ꯫ ꯀꯅꯥꯒꯤ ꯏꯟꯗꯣꯝꯆꯥ? ꯑꯋꯣꯡ ꯑꯋꯣꯜ ꯑꯃꯠꯇꯁꯨ ꯄꯤꯔꯛꯄ ꯅꯠꯇꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯟꯗꯣꯝꯆꯥ ꯅꯥꯔꯦ ꯍꯪꯂꯨꯒꯦ ꯀꯥꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯨꯡꯗꯅꯦ ꯊꯨꯅ ꯆꯪꯉꯨ꯫ ꯏꯃꯥ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤꯅꯦ ꯌꯥꯔꯣꯏꯗꯅ, ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅꯅꯦ ꯃꯈꯥ ꯇꯥꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯏꯟꯗꯣꯝꯆꯥꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ, ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯅꯃꯧ ꯉꯥꯏꯍꯥꯛꯇ ꯆꯠꯆꯔꯨꯒꯦ ꯏꯃꯥ꯫ ꯅꯪ ꯌꯥꯝꯅ ꯆꯠꯅꯤꯡꯕ꯭ꯔꯣ? ꯅꯪ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯕꯦꯝꯃ, ꯃꯁꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯨꯔꯛꯎ꯫ ꯑꯍꯣꯏ ꯏꯃꯥ, ꯄꯨꯔꯛꯀꯦ꯫ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯂꯧꯊꯣꯛꯏ꯫ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯕꯨ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯩꯖꯤꯟꯕ ꯑꯗꯨꯗ ꯁꯥꯔꯗꯨꯅ ꯂꯤꯛꯂꯥꯁꯨ ꯀꯞꯆꯩ꯫ ꯄꯥꯔꯤꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯔꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯁꯤꯡ ꯑꯁꯥꯕꯅ ꯍꯩꯖꯤꯜꯂꯤꯕ ꯑꯗꯨ ꯄꯥꯔꯤ ꯃꯥꯁꯨ ꯎꯔꯝꯃꯤ꯫ ꯄꯥꯔꯤ ꯁꯥꯎꯅ, ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯏꯃꯥꯕꯨ ꯁꯥꯎꯒꯂꯕ꯭ꯔꯣ? ꯊꯣꯏꯅꯨꯅ, ꯇꯥꯆꯧ, ꯀꯩꯅꯣ ꯏꯃꯥꯗ ꯉꯥꯡ꯫ ꯊꯣꯏꯅꯨꯒꯤ ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯥꯔꯤꯅ ꯊꯣꯏꯅꯨꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯈꯖꯥꯏ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯒ ꯂꯩ꯫ ꯄꯥꯔꯤꯁꯨ ꯁꯥꯎꯅ ꯃꯆꯟꯗ ꯌꯦꯡꯗꯨꯅ, ꯅꯪꯁꯨ ꯅꯨꯄꯤꯅꯤ, ꯅꯪꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯄꯥꯔꯤ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤꯅꯦ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯏꯃꯥꯒ ꯏꯆꯟꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯁꯈꯤꯗꯨ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯑꯆꯧꯕ, ꯏꯃꯥ ꯂꯥꯜꯂꯦ꯫ ꯏꯃꯥꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯜꯂꯦ, ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯊꯣꯏꯅꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯏꯅꯝꯃ, ꯑꯩꯁꯨ ꯏꯅꯝꯃꯗ ꯌꯥꯝ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯝꯃ꯫ ꯂꯤꯛꯂꯥꯅ, ꯏꯃꯥ, ꯅꯃꯧꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯏꯃꯥꯅ ꯉꯁꯤ ꯅꯃꯧꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯁꯤꯅꯤ ꯅꯃꯧꯅ ꯄꯥꯝꯖꯔꯤꯕ꯫ ꯊꯣꯏꯅꯨ, ꯏꯅꯝꯃꯅ ꯅꯉꯣꯟꯗ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯁꯈꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯄꯥꯝꯗ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯂꯨꯍꯣꯡꯗꯕꯒꯤ ꯃꯔꯝꯗꯤ ꯂꯤꯛꯂꯥꯒꯤ ꯃꯕꯣꯛ ꯑꯗꯣ ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯗꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯈꯤꯒ ꯊꯣꯏꯅꯨꯒꯅ ꯂꯤꯛꯂꯥꯗ ꯉꯥꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯜꯂꯨꯔꯒ ꯏꯀꯥꯏꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯤꯛꯂꯥꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫